Manipur Top Channel digi video amta update tawjage ngasi phongba se phongda December gi tang 13 Delhi da protesters singna bus mari police ki gari ani mai thakre CAA Mahairoi Taramatoi police personnel taruk lekatnari Assam da sikhiba mi gi masing mari sure Citizenship Amendment Act CAA sana khraba tungda awang nongpok state khakta natana lebak asigi capital oiriba Delhi desu sauna irang thokle CAA yaningdaba miyoi kayana ngasi numidang wairam Delhi da bus mari police personnel singi gari ani amasung gari mesa kayamaru mai thakre miyamgi sathirab irang adu laksinana bo honabada police na tear gas cell sing kapagi mathakta lathi charge tawbada yamdrabada mahairoi kunthra ga taruk sokle makhoi gi manungda taramatoi hospital la lekhatnari protest tawba singna nung langlakpada police personnel taruk su soktuna hospital la lekhatnari haina agency gi pauna makhata na hairi pawsina hai mai thariba sing adu kannaba fire tender mari mafam adura sangsilubada khongjang sangsilibba kangbuna nungna thaduna landaki thagdo aduda fire brigade ki personnel ani aso apan nangki lanphangi phibam ama mayokna duna imu naimu tanabagi thagdo adu Jamia Nagar thokibane thagdo aduda maram oiraga metro train gi station taramatoi thingjinkre okla amasum new friend colony da leiba mahai tampham sangpunama hayang suti thar haina lokthokre hanadagi khongjang sangchin laidiba Jamia Millia Islamiyana serol ama thoktuna imu naimu tanaba thagdo aduda makhoi sena de haina sengdokle Delhi gi street ta thokliba irang asida Jamia gi mahairoi amata sena de Jamia gi mahairoi singi mingse thiana bo hotna bani haina Jamia student union amadi administration na sengdokle sera asida Jamia Millia Islamiyya gi campus ta police amadi mahairoi singi marakta kuthokna bagi thagdok thoktuna mahairoi amadi police gi maikaida aso open kya nangnakhe Police na Jamia campus ta thomjinduna mahairoi singda tear gas kapsin bada loinana lathi charge tawkhe nupa gi hostel singna namduna changsilaga mahairoi sing thorakhe nupa mahairoi sing maphamduda leiba kibadagi nupi gi hostel singda chenduna duna lotnakhe university gi mapanda tholakpa mahairoi sing police na phajinki haina makha tari Jamia Nagar gi lambi thingjinkibadagi maikai adomda angakpa mongla traffic jam thokhi Jamia taba lambi khudingmak numidang wairamdagi athengba phawba thingjinduna thamkibadagi Delhi da angakpa phangna lambi satpado khudongsadaba mayokna khe Serak asida Delhi gi Chief Minister Arvind Kejriwal na miyamda ingtapna lainaba appeal tawkhre nakala amadana BJP na irang asi Aam Admi Party na thokwanbani haina maral siri amaromda LLP gi MLA amana ngasi gi bus mai thakibadu police na ni haina maral siri Delhi University amasum JN University gi mahairoi singsu khongjang yoksingkre police ki ka henbali se sajat sing adubu yaningdaba phongdoraktuna Delhi gi police headquarter gi mamangda mahairoi singna protest tawkhe Delhi da oiragliba irang adu khudakta laksinanaba central government na mari lainaba singda pauktak pikre hairi amaromda West Bengal da imu naimu tanaba thogdo makha tana tholakpadagi South Eastern Railway gi Howrah Gargapur Railway section da laiba station singda landarakpadagi train service taraga manga lefankre aduga tara ama matek lefankhe North Kungamari paragana district ki Basiharat ki manungsana laiba Gayawala da CA amadi NRC gi mayokta irang hauriba singna rail rokho gi khongjang sangsinkhe Salat ki Sahanawat phawbagi marakta laiba Babala station da Congress ki workers singna phamjinduna laiki matungda railway police ki miyoi sing laktuna khongjang sangchiliba sing adu tankhai Musidawat ki Krishnapur station da train mari khongjang sangchiliba singna mai thadokhe irang toina lairiba Tripura dari makhatana imu naimu tanabagi thawdok makhatana thoktrabasu section thorang oina awang pok Tripura gi subdivision ahumda athingba thamjinkhre State asida furup masil sana sinana laminanabagi damak peace meeting sing subdivision kungo humdoi amadi block yangkai gini panda sinakre Indigenous Nationalist Party of Tripura na lusingba joint movement against citizenship amendment bill na Chief Minister Biplab Kumar Dev ka unaraba matungda December 13 dagi iho adu lephankibane Assam da imu naimu tanabagi thawdok thokpagi sang hanthazaragasu artist kya na ngasi CAA gi mayokta Guwahati yauna mafam kya marumda protest tawkhe handaki irang asida police na nongmai kapada sokiba miyoi ani nauna laikhidabaga loinana Assam gi irang na sikiba migi masing puna mari sure miyoi ani adugi manungda amana ngarang numidang wairam laikhatnaba ngamdana hospital da laikhidabani aduga atopa amana ngasi ayuk laikhidabani haina Guwahati dagi phangba pauna hairi